Tungi umbira erakadori bapik liba angang sing bomba samau fahan bahai besi mipung khuding maki thongdangi lamdam masigi ora supik liba angang sing na matam ginarak palaina sing bu kopna thijin ba amade layang pathap chathana ba khongthang sing paikhatli haina Director of Health Services Manipur gi Director Dr. Enhancement na phongdokhrei wafam asi lamfil da leba Indian Medical Association IMA State Branch ta pangthokiba Social Awareness and Action to Neutralize Pneumonia Successfully campaign English in kun ga mga kun ga taruk phongdokpagi thorong ga mailene na phongdok Directorate of Health Services Manipur amadi State Health Society Enhancement Manipur anina sinduna ngasidagi hawduna lakator bachahi English in kun gataruke February 19 fawba state asiki district khudimak ta chathagada ba campaign asi hawdopagi thorom da Directorate of Health Services Manipur ge Director Dr. N Hemant Child Health State Health Society Enhancement Manipur gi SNO Dr. A Sylvia amadi Family Welfare Director Dr. N Bino Mioi Singasina Chief Guest President amadi Guest of Honor oina sarukya ke thorom adu da Dr. N Hemant na bakata aduna State asigi leiba Health Services Department asina mioi bagi haksang bu na da yektana thamna ba amadi naraklaba matamda kamdong layeng chathagani haibagi matangda primary secondary amadi tertiary health care system haina khadoktuna thamkhrabasu angang amadi masa phaba amasok phattaba haibase infant mortality rate kayamna naknaba mari leinai amadi chahi bangagi makhada leba angang singda pneumonia amadi sadon khappa hariba laina nahanbagi chang wanglakliba sing asibu matam chana khangdokpa amadi layem patha chathahanaba Laina asidagi kanba ngamgani tungi yumbiro erkadori ba pikliba angang singbo masa mau fahan ba haibasi mipung khudimak ki thodangni haike masidantana aying asa honglakpagi olakba laina singdagi angang singbu ngak thukna ba amade mama obi singbusu masa fana lehenna ba department asina pakhatba analayenggi khongthang singda yaure amasung apikpa angang sing narakpa matamda angang adugi masada kari ahungba lakpage habadu kupna yengsinduna ahungba sing khangdokpa amade manak nakpa health care gi mioi sing tanaba karamba dayungdana yumda yengba yage amasung karamba layungdana layang sangda pugani haiba khangba mathok tai haiba wafum sing phongdokhe grass level gi workers sing se ground level gi ko asa war so NMC so mo yorum magadi function je hena mapum abo rawani adu social la pena mo ju yam toina mamni mai magi dai te loi punai health workers ngi mai lai dai punaro ha tani sang da su nai ri no media person sing sina na tongjeri ba lon chung ke no se ati Manipur pa la kun yo hum diraga matam cha pneumonia lena sina khop naraga masa pa ngang sing semgatsi